ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯏ꯫ ꯀꯥꯏꯗ ꯀꯥꯏꯗ ꯍꯨꯝꯕ ꯅꯨꯡꯁꯤꯠꯅ ꯅꯤꯡꯉꯣꯜꯒꯤ ꯁꯥꯏꯅꯣꯟ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯤ꯫ ꯃꯥꯅꯤ, ꯀꯦꯒꯦ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯆꯥ ꯑꯁꯤ ꯁꯛꯇ ꯆꯨꯗ ꯍꯦꯜꯂꯕꯤ ꯊꯕꯥꯇꯣꯟꯅꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯃꯤ, ꯉꯥ ꯌꯣꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯃꯥꯕꯨ ꯂꯧꯕ ꯃꯍꯥꯛ ꯆꯠꯂꯤꯕꯅꯤ꯫ ꯏꯆꯝ ꯆꯝꯖꯕ ꯊꯕꯛ ꯁꯨꯕꯅ ꯃꯁꯤꯟꯊꯥ ꯑꯣꯏꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯦꯒꯦꯗ ꯀꯅꯥ ꯂꯩꯇꯦ, ꯃꯣꯏꯔꯥꯡꯗ ꯀꯅꯥ ꯎꯗꯦ꯫ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯗꯅ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯊꯕꯥꯇꯣꯟ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯃꯃꯥꯒꯤ ꯉꯥꯌꯣꯟꯐꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯍꯦꯛ ꯆꯠꯂꯤ꯫ ꯃꯗꯨꯗ ꯅꯥꯀꯜꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯍꯦꯛ ꯎꯍꯧꯔꯨꯗ꯭ꯔꯤ꯫ ꯊꯕꯥꯇꯣꯟ ꯅꯨꯄꯥ ꯑꯗꯨꯒ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯒꯣꯛ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ꯫ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯑꯉꯝꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯊꯣꯜ ꯄꯥꯏꯔꯛꯏ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯦꯛꯄ ꯃꯤꯇꯥꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯎꯖꯍꯧꯗ꯭ꯔꯦ꯫ ꯈꯣꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯐꯣꯏ ꯂꯐꯥꯡ ꯐꯠꯖꯈ꯭ꯔꯕ ꯑꯗꯨꯃꯛ ꯑꯗꯨꯝꯅ ꯊꯦꯡꯒꯥꯏꯅꯕ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯗꯣꯛ ꯇꯥꯈꯤ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯡꯒꯦ ꯍꯥꯏꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯅꯨꯄꯤꯗꯨ ꯊꯕꯥꯇꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯗꯤ ꯀꯕꯥ ꯈꯟꯕꯗꯧꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯈꯣꯡ ꯁꯠ ꯊꯥꯡꯏ꯫ ꯃꯁꯤꯗ ꯈꯣꯝꯕꯅ ꯁꯠ ꯍꯥꯏ, ꯊꯕꯥꯇꯣꯟ, ꯀꯩꯅꯣ ꯐꯠ ꯍꯦꯛꯇ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ? ꯑꯩꯅꯤ, ꯅꯪꯒꯤ ꯇꯥꯈꯣꯝꯕꯅꯤ꯫ ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯁꯨ ꯃꯥꯜꯂꯤꯗ꯫ ꯇꯥꯈꯣꯝꯕ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯠꯄꯗ ꯎꯖꯍꯧꯗ꯭ꯔꯦ, ꯁꯥꯎꯕꯤꯅꯨ꯫ ꯅꯪꯅ ꯊꯦꯡꯒꯥꯏꯕꯤꯔꯛꯄꯗ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯐꯣꯏ ꯂꯐꯥꯡ ꯑꯁꯤꯁꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯔꯛꯁꯤꯗ ꯇꯥꯈ꯭ꯔꯦ꯫ ꯂꯐꯣꯏꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯃꯨꯛ ꯈꯨꯟꯒꯠꯄꯤꯌꯣ ꯌꯥꯅꯤ꯫ ꯑꯃꯨꯛ ꯈꯨꯟꯒꯠꯄꯕꯨꯗꯤ ꯌꯥꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ, ꯑꯗꯨꯗ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯂꯥꯏꯗ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯔꯛꯄ꯫ ꯈꯣꯡꯌꯥ ꯎꯐꯨꯜ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯈꯨꯟꯗꯨꯅ ꯂꯥꯏꯗ ꯀꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯈꯣꯝꯕ, ꯅꯆꯜ ꯑꯩꯅ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯑꯣꯏꯅ ꯁꯤꯡꯖꯧ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯍꯥꯏꯗꯦ, ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯅꯪꯅ ꯆꯥꯅꯕ ꯅꯪ ꯑꯣꯏꯅ ꯄꯨꯖꯈ꯭ꯔꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯈꯣꯝꯕ, ꯑꯩꯗꯤ ꯂꯐꯣꯏꯒꯨꯝꯕꯁꯦ ꯀꯌꯥ ꯆꯥꯗꯦ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯃꯨꯛꯁꯨ ꯈꯣꯝꯕꯅ ꯊꯕꯥꯇꯣꯟꯕꯨ ꯊꯠꯇꯨꯅ, ꯀꯩꯅꯣ ꯊꯕꯥꯇꯣꯟ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯍꯔꯤꯕꯗꯨꯕꯨ? ꯑꯩꯁꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕ? ꯁꯨꯝꯗꯧꯕꯅꯤꯗ, ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ, ꯅꯪꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯉꯁꯤꯗꯤ ꯄꯤꯔꯝꯂꯣ꯫ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯇꯥꯈꯣꯝꯕ, ꯇꯥꯈꯣꯝꯕ ꯍꯣꯏꯒ ꯃꯇꯤꯛ ꯃꯄꯥ ꯆꯥꯅꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯈꯣꯝꯕꯅ ꯍꯥꯏꯖꯍꯧꯏ, ꯃꯥꯅ ꯃꯉꯛ ꯍꯥꯏꯒꯠꯈꯤꯕ ꯑꯁꯤꯅꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯍꯥꯏꯔꯝꯈꯤꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯁꯦ ꯈꯣꯝꯕꯅꯤ, ꯈꯣꯝꯕ, ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ꯫ ꯃꯈꯥꯗ ꯇꯥꯔꯤꯕ ꯂꯐꯣꯏ ꯂꯐꯥꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯤ꯫ ꯊꯕꯥꯇꯣꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯂꯥꯛꯂꯤꯅꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯩ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯅꯪꯕꯨ ꯏꯃꯥꯅ
ꯀꯩꯊꯦꯜꯗ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯏꯟꯗꯦꯗꯀꯣ꯫ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯏꯃꯥ? ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯗꯤ ꯌꯨꯝꯗꯗꯤ ꯃꯤ ꯀꯅꯥ ꯂꯩꯔꯝꯗꯣꯏꯕ? ꯀꯅꯥꯝꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯋꯥꯏꯅ ꯇꯧꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯁꯨꯝꯅ ꯀꯣꯏꯊꯣꯛꯄꯁꯤꯁꯨ ꯐꯩ ꯀꯩꯅꯣ꯫ ꯐꯕꯨꯗꯤ ꯐꯕ, ꯑꯗꯨꯗ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ꯫ ꯌꯨꯝꯗꯣ ꯃꯊꯟꯇ ꯈꯛ ꯊꯝꯅꯤꯡꯗꯕ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯗꯕꯨ ꯀꯔꯤ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯂꯩꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯍꯨꯈꯤꯅꯤ ꯍꯥꯏꯕꯒꯦ? ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ ꯏꯃꯥ꯫ ꯏꯃꯥ, ꯌꯨꯝ ꯀꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛꯀ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯉꯁꯤꯕꯨ ꯉꯥ ꯀꯌꯥꯝ ꯌꯣꯟꯒꯦ ꯏꯃꯥ? ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯗ ꯁꯠ ꯌꯦꯡꯊꯩ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯇꯣꯟ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯕꯣ? ꯉꯁꯥꯏ ꯑꯌꯨꯛ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯄꯨꯈꯤꯕ ꯉꯥꯁꯤꯡꯗꯣ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯂꯝꯗ꯭ꯔꯤꯕꯁꯤꯗꯤ ꯏꯃꯥ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ, ꯇꯞꯅ ꯈꯨꯝꯃꯤ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗ ꯏꯕꯦꯝꯃ꯫ ꯈꯔ ꯌꯥꯝꯅ ꯁꯤꯠꯄ ꯅꯨꯃꯤꯠꯁꯨ ꯑꯗꯨꯛ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯈꯔ ꯃꯁꯤꯠꯄꯅꯤ, ꯉꯁꯤꯗꯤ ꯀꯩꯊꯦꯜꯁꯤ ꯃꯤ ꯀꯌꯥ ꯀꯥꯟꯅꯔꯛꯇꯦ, ꯑꯗꯨꯅꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯋꯥꯐꯝ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯦꯡꯐꯨꯗꯗꯤ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ, ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯉꯥꯁꯨ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯟꯒꯅꯤ? ꯊꯕꯥꯇꯣꯟ ꯄꯤꯁꯛ ꯄꯤꯛꯅ ꯃꯍꯥꯛ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯂꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯂꯛꯄꯅꯤ꯫ ꯑꯋꯥꯕꯅ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯍꯥꯛ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯦ, ꯀꯣꯏꯗꯦ ꯂꯥꯡꯗꯦ꯫ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯋꯥꯈꯜ ꯈꯟꯖꯤꯜꯂꯤꯕ? ꯏꯃꯥꯗ ꯁꯦꯜ ꯂꯩꯌꯦ, ꯃꯁꯤꯅ ꯆꯦꯡ ꯋꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯄꯣꯠ ꯁꯤꯠꯇꯕ ꯑꯁꯤꯗ ꯊꯋꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤꯅꯤꯗ꯫ ꯍꯦꯔꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ! ꯃꯝꯁꯨ ꯃꯝꯗ꯭ꯔꯤ, ꯉꯥꯏꯍꯥꯛꯀ ꯂꯩꯈꯤꯁꯤ, ꯃꯤ ꯂꯥꯛꯄꯔ ꯌꯦꯡꯈꯤꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯕꯥꯇꯣꯟ ꯐꯝꯂꯤ, ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ, ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯉꯥꯁꯤꯡꯁꯤ ꯀꯝꯗꯧꯕ ꯇꯥꯕ? ꯑꯁꯤꯕ ꯌꯥꯎꯗ꯭ꯔꯣ ꯁꯤꯕꯣ? ꯃꯁꯥ ꯅꯥꯕ ꯉꯥ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯃꯁꯥ ꯅꯥꯔꯕꯅꯤꯅ ꯃꯤꯅꯁꯨ ꯑꯃꯠꯇ ꯂꯩꯕꯤꯔꯔꯣꯏ, ꯍꯌꯦꯡ ꯐꯥꯎ ꯊꯝꯕꯁꯨ ꯌꯥꯔꯔꯣꯏ, ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒꯅꯦ, ꯃꯁꯥ ꯅꯥꯕ ꯉꯥ ꯑꯁꯤ ꯐꯖꯅ ꯁꯦꯝꯂꯒꯅꯦ, ꯐꯖꯅ ꯊꯣꯡꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯆꯥꯁꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯊꯕꯥꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯅꯤ꯫ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯊꯕꯥꯇꯣꯟꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯨ ꯂꯥꯡ ꯀꯥꯏ꯫ ꯃꯗꯨꯗ ꯆꯪꯂꯝꯕ ꯉꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯌꯣꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯍꯤꯡꯕꯅꯤ꯫ ꯅꯥꯀꯜꯗ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯏꯅꯦ ꯇꯣꯝꯕꯤ ꯐꯝꯂꯤ꯫ ꯇꯣꯝꯕꯤꯅ ꯊꯕꯥꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯅꯃꯥ ꯂꯧꯕ ꯂꯥꯛꯂꯤꯕꯔꯣ? ꯍꯣꯏꯅꯦ꯫ ꯏꯃꯧꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯔꯝꯁꯨ ꯑꯣꯟꯊꯣꯛꯅ ꯃꯣꯛꯏ, ꯅꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯨꯀꯣ ꯅꯪ꯫ ꯍꯣꯏꯅꯦ꯫ ꯂꯩꯃꯍꯜꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, ꯂꯩꯃꯍꯜ, ꯅꯪꯕꯨ ꯌꯨꯝ ꯀꯨꯝꯈꯤꯔꯣꯏ ꯍꯥꯏꯔꯤꯕꯔꯣ? ꯏꯆꯦ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯇꯧꯕꯅꯤ, ꯃꯇꯝꯁꯨ ꯈꯔ ꯉꯜꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯗꯤ ꯉꯥ ꯑꯃꯠꯇꯕꯨ ꯌꯣꯟꯗꯦ꯫ ꯅꯪꯗ ꯅꯠꯇꯦꯗ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯜꯂꯤꯅꯦꯅ ꯇꯧꯔꯤꯕꯁꯦ, ꯁꯤꯠꯄ꯭ꯔꯥꯁꯨ ꯑꯃꯠꯇ ꯁꯤꯠꯇꯦ, ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯃ ꯈꯨꯏꯔꯒ ꯂꯦꯝꯅ ꯑꯗꯨꯝ ꯃꯥꯡꯂꯗꯕꯅꯤ꯫ ꯎꯊꯨꯝ ꯃꯅꯥ ꯑꯈꯨꯏꯕꯗꯨ ꯌꯦꯡꯖꯩ ꯂꯩꯃꯍꯜꯅ ꯍꯦꯛ ꯍꯥꯏ, ꯏꯆꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯔꯣꯜꯂꯒ ꯍꯦꯛ ꯆꯥꯊꯣꯛꯑꯣ, ꯐꯅ ꯑꯗꯨꯝ ꯍꯥꯎꯕꯅꯤ꯫ ꯁꯤ ꯂꯣꯏꯅ ꯏꯔꯣꯜꯂꯒ ꯆꯥꯔꯗꯤ ꯌꯥꯔꯔꯣꯏꯗ, ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯗ ꯍꯥꯎꯕꯒꯤ ꯋꯥꯅꯤ, ꯌꯥꯝꯃꯜꯂꯤ꯫ ꯁꯤꯒꯤ ꯃꯄꯨꯟꯁꯤꯃꯅ ꯅꯪꯅ ꯍꯦꯛ ꯄꯨꯈ꯭ꯔꯣ, ꯅꯃꯥꯅ ꯆꯥ ꯏꯔꯣꯜꯂꯒ ꯍꯥꯎꯅ ꯍꯦꯛ ꯆꯥꯖꯔꯨꯔꯣ꯫ ꯏꯆꯦ, ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ꯫ ꯏꯆꯦꯅ ꯁꯦල් ꯈꯔ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯌꯣꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯂꯧꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯗ꯫ ꯈꯨꯏꯔꯒ ꯃꯥꯡꯈꯤꯗꯣꯏ ꯁꯔꯨꯛ ꯅꯈꯣꯏꯅ ꯆꯥꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯁꯤꯃ ꯍꯦꯛ ꯄꯨꯈ꯭ꯔꯣ꯫ ꯃꯄꯨꯟ ꯑꯃ ꯄꯤ꯫ ꯂꯩꯃꯍꯜꯅ, ꯏꯆꯦ, ꯌꯥꯝꯃꯜꯂꯤꯗ, ꯃꯅꯥ ꯑꯃ ꯑꯅꯤꯅ ꯌꯥꯅꯤ, ꯀꯣꯛ
ꯀꯣꯛ ꯍꯦꯛ ꯄꯨꯈ꯭ꯔꯣꯍꯦ꯫ ꯂꯩꯃꯍꯜ ꯂꯧꯁꯤꯟꯕ ꯇꯥꯏ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯇꯣꯝꯕꯤꯅꯤ꯫ ꯑꯃꯨꯛ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯕꯨꯛ ꯊꯣꯟꯕ ꯅꯨꯄꯥ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯉꯥꯌꯣꯟꯐꯝ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯏ꯫ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯗꯨꯅ, ꯏꯕꯦꯝꯃ ꯂꯩꯃꯍꯜ, ꯅꯪꯒꯤ ꯉꯥꯁꯤꯕꯨ ꯑꯍꯥꯎꯕꯅ ꯀꯔꯝꯕꯅꯣꯅꯦ? ꯗꯥꯗꯥ, ꯂꯣꯏꯅ ꯍꯥꯎꯕ ꯉꯥꯛꯇꯅꯤꯗ꯫ ꯉꯄꯥꯏꯗꯨꯕꯨ ꯌꯥꯎꯕ꯭ꯔꯅꯦ? ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯇꯨ, ꯁꯤꯗ ꯂꯩꯖꯔꯤ꯫ ꯄꯪꯆꯥꯎ ꯆꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯉꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯥꯎꯕꯅ, ꯆꯥꯎꯃꯟꯈ꯭ꯔꯦ ꯆꯥꯎꯃꯟꯈ꯭ꯔꯦ꯫ ꯁꯦ ꯅꯆꯦꯗꯨꯒ ꯑꯩꯒꯗ ꯆꯤꯔꯤ ꯆꯤꯔꯤ ꯊꯣꯡꯂꯒ ꯆꯥꯅꯕꯅꯤ꯫ ꯏꯆꯥ ꯏꯃꯧꯁꯤꯡ ꯍꯥꯏꯔꯦ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯥꯅꯈ꯭ꯔꯦ꯫ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯇꯣꯝꯕꯤꯅ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯥꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯇꯣꯉꯥꯟꯅ ꯆꯥꯖꯈ꯭ꯔꯁꯅꯨ ꯈꯜꯂꯕ, ꯀꯔꯤꯁꯨ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ꯫ ꯀꯩꯅꯣꯗ, ꯄꯤꯕꯥ ꯑꯍꯜꯅ ꯇꯣꯉꯥꯟꯅ ꯆꯥꯕꯅꯤ, ꯄꯤꯕꯥ ꯑꯇꯣꯝꯕꯅ ꯇꯣꯉꯥꯟꯅ ꯆꯥꯏ ꯍꯥꯏꯁꯤꯕꯨ ꯆꯥꯎꯕ, ꯋꯥꯁꯦ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯅꯦ? ꯏꯆꯦ, ꯅꯨꯄꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯇꯣꯉꯥꯟꯅ ꯆꯥꯕꯗꯣ ꯀꯣꯛ ꯍꯦꯛ ꯄꯤꯖꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯀꯣꯝꯂꯦ, ꯃꯣꯏꯁꯨ ꯀꯣꯝꯂꯦ, ꯁꯤꯅꯕꯨ ꯐꯔꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯅꯨꯄꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯅꯨꯄꯥꯁꯨ ꯀꯩꯅꯣꯝꯃ ꯂꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯅꯤꯅꯦ ꯏꯆꯦ꯫ ꯂꯩꯃꯍꯜꯅ, ꯗꯥꯗꯥ, ꯉꯥꯁꯤꯗ ꯂꯩꯔꯦ꯫ ꯁꯦ, ꯁꯦꯜꯅ ꯁꯤꯗ ꯂꯩꯔꯦ꯫ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯉꯥꯗꯨ ꯄꯥꯏꯗꯨꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯍꯥꯎꯅ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯕꯤꯌꯨ꯫ ꯍꯣꯏ꯫ ꯈꯨꯔꯥ ꯆꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ, ꯍꯥꯏꯅ ꯅꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅꯕꯨ ꯁꯤꯠꯂꯦ ꯉꯁꯤꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯅꯤꯅꯦ ꯅꯪꯗꯤ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ, ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯣ꯫ ꯂꯩꯃꯍꯜ ꯃꯥꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ, ꯕꯦꯝꯃꯥ, ꯆꯠꯂꯁꯤ꯫ ꯏꯃꯥ, ꯆꯦꯡ ꯋꯥꯟꯈꯤꯗꯧꯅꯤꯀꯣ? ꯍꯣꯏ꯫ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, ꯏꯆꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯏ꯫ ꯆꯦꯡ ꯌꯣꯟꯐꯝꯗꯅꯤ ꯆꯦꯡ ꯈꯔ ꯋꯥꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯊꯕꯥꯇꯣꯟ ꯉꯥ ꯊꯣꯡꯕ ꯆꯥꯔꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯂꯩꯃꯍꯜ ꯉꯥꯔꯨꯕꯥꯛ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯝꯂꯦ꯫ ꯁꯦꯝꯒꯗꯕ ꯉꯥ ꯑꯗꯨꯃ ꯂꯧꯊꯣꯛꯂꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯦꯝꯃꯥ, ꯈꯥꯎꯗꯒꯤ ꯆꯦꯡꯗꯣ ꯋꯥꯏꯀꯨꯞ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯂꯝꯃꯨ꯫ ꯏꯃꯥꯅꯦ ꯉꯥꯁꯤꯃ ꯁꯦꯝꯗꯣꯔꯛꯂꯒꯦ, ꯑꯗꯨꯒ ꯆꯪꯂꯛꯂꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯊꯕꯥꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯗ ꯌꯥꯡꯀꯣꯛꯇ ꯍꯩꯗꯣꯛꯂꯕ ꯆꯦꯡ ꯑꯗꯨ ꯋꯥꯏꯀꯨꯞ ꯈꯟꯗꯣꯛꯏ꯫ ꯂꯩꯃꯍꯜꯁꯨ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯍꯜꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯊꯕꯥꯇꯣꯟ ꯑꯌꯨꯛꯀꯤ ꯀꯥꯏꯔꯦꯟ ꯌꯦꯡꯈꯣꯡꯅ ꯑꯍꯥꯟꯕ ꯈꯣꯡꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯤ꯫ ꯃꯍꯥꯛ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯃꯥꯅ ꯊꯨꯝꯕ ꯂꯨ ꯂꯥꯡꯕꯨ ꯀꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯗꯨꯃ ꯌꯦꯞꯁꯤꯜꯂꯤ꯫ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯄꯥꯠꯇ ꯆꯠꯂꯦꯀꯣ, ꯉꯟꯅ ꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯐꯖꯅꯒ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯤꯒꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯃꯈꯣꯏ ꯍꯤꯡꯂꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ, ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯈꯣꯡꯕꯨ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯊꯟꯇ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠꯇ ꯆꯠꯄꯁꯦ꯫ ꯃꯃꯥ, ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧꯗ ꯇꯧꯏ꯫ ꯉꯥ ꯐꯥꯕ ꯑꯁꯤꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯄꯅꯤꯗꯣ꯫ ꯁꯤꯟꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯧꯕꯅꯤ꯫ ꯇꯨꯝꯕ ꯌꯥꯗ ꯍꯤꯞꯇꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯂꯩ꯫ ꯊꯕꯥꯇꯣꯟ ꯑꯁꯨꯝ ꯆꯠꯄꯅ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯌꯧꯔꯦ꯫ ꯍꯤꯊꯥꯡꯐꯝꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯗꯨꯗ ꯇꯣꯡꯈꯠꯂꯤ꯫ ꯃꯈꯨꯠꯇ ꯅꯧ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤ ꯍꯣꯟꯕ ꯍꯧꯏ꯫ ꯃꯍꯥꯛꯅ ꯂꯣꯛꯇꯥꯛꯇ ꯀꯨꯝꯕ ꯃꯇꯝ ꯑꯁꯤ
ꯀꯦꯒꯦ ꯃꯆꯥ ꯀꯅꯥ ꯑꯃꯠꯇ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯅꯗ꯭ꯔꯤ꯫ ꯃꯣꯏꯔꯥꯡ ꯃꯆꯥ ꯉꯥꯃꯤꯔꯣꯜ ꯑꯃꯠꯇ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯗ꯭ꯔꯤ꯫ ꯅꯨꯄꯤꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯅ ꯌꯥꯍꯧ ꯏꯉꯟ ꯉꯜꯂꯤ꯫ ꯍꯤ ꯍꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯨ ꯂꯥꯡ ꯊꯨꯝꯕ ꯃꯐꯝ ꯐꯨꯝꯗꯤꯗꯨ ꯇꯝꯅ ꯍꯤ ꯍꯣꯟꯖꯤꯜꯂꯤ꯫ ꯀꯥꯏꯗ ꯁꯤꯜꯂꯛꯄ ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯊꯦꯡꯕꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯏꯪꯕꯁꯨ ꯐꯥꯎꯏ꯫ ꯑꯀꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯤ ꯃꯍꯥꯛ꯫ ꯂꯨ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯈꯔ ꯌꯥꯝꯅ ꯆꯪꯂꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯊꯨꯝꯕ ꯂꯨ ꯑꯗꯨ ꯍꯦꯛ ꯀꯥꯏ꯫ ꯂꯨ ꯑꯗꯨ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗꯔꯦ꯫ ꯊꯕꯥꯇꯣꯟ ꯍꯔꯥꯎꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯂꯨ ꯑꯁꯤꯗ ꯉꯥꯅꯞ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯆꯪꯂꯝꯗ꯭ꯔꯕ? ꯂꯨ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯂꯨ ꯑꯁꯦ ꯁꯣꯏꯗꯅ ꯀꯥꯏꯊꯣꯛꯂꯝꯂꯒꯅꯤ꯫ ꯑꯁꯨꯛ ꯉꯟꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯍꯨꯔꯥꯟꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯤꯅ ꯂꯨ ꯍꯥꯟꯅ ꯀꯥꯏꯊꯣꯛꯈꯤꯕꯒꯤ ꯂꯨ ꯑꯗꯨꯗ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯐꯝ ꯑꯃꯗ ꯊꯨꯝꯕ ꯂꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯂꯨꯗꯨꯗꯁꯨ ꯉꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯨ ꯑꯁꯨꯝ ꯁꯥꯎꯕ ꯍꯦꯜꯂꯛꯂꯦ꯫ ꯍꯦꯔꯥ, ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣ ꯃꯁꯤꯕꯣ? ꯑꯩꯅ ꯂꯨ ꯈꯔ ꯊꯨꯝꯖꯕ ꯑꯁꯤꯕꯨ ꯂꯣꯏꯅ ꯉꯥ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯕ? ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯅꯗꯤ ꯉꯥ ꯈꯔ ꯌꯥꯝꯅ ꯆꯪꯂꯝꯂꯗꯤ ꯀꯥꯏꯅ ꯈꯜꯂꯨꯔꯒ꯫ ꯍꯤꯁꯨ ꯃꯃꯥꯏ ꯇꯞꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯦ꯫ ꯂꯥꯡ ꯊꯥꯛꯄ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯤ ꯍꯣꯟꯖꯤꯜꯂꯤ꯫ ꯌꯥꯝꯅ ꯁꯥꯡꯕ ꯂꯥꯡꯗꯤ ꯅꯠꯇꯦ ꯃꯥꯅ ꯊꯥꯛꯂꯝꯕ ꯂꯥꯡꯗꯨ꯫ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯉꯥ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯐꯥꯎꯔꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯃꯆꯥ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯨ ꯂꯥꯡꯕꯨ ꯀꯥꯏꯗꯨꯅ ꯉꯥ ꯍꯨꯔꯥꯟꯕꯅꯣ? ꯂꯨ ꯂꯥꯡ ꯑꯁꯤꯗ ꯆꯪꯕ ꯉꯥ ꯈꯔꯗꯨ ꯌꯣꯟꯖꯔꯒ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥ ꯑꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯠꯅꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯃꯜꯂꯤ꯫ ꯍꯦ ꯍꯨꯔꯥꯟꯕ, ꯅꯪ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯃꯜꯂꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯍꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ ꯊꯕꯥꯇꯣꯟ, ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯟ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯦ꯫ ꯍꯤꯊꯥꯡꯐꯝꯗ ꯍꯤ ꯈꯥꯝꯂꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯠꯇ ꯀꯨꯝꯈꯤꯕ ꯑꯗꯨ ꯀꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯃ ꯃꯍꯥꯛꯅ ꯊꯣꯡꯗꯣꯛꯄꯤꯔꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯂꯣꯏꯔꯦꯁꯦ꯫ ꯊꯕꯥꯇꯣꯟꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯉꯁꯤꯁꯦ ꯀꯩꯊꯦꯜꯁꯦ ꯈꯔ ꯉꯟꯅ ꯆꯠꯅꯤꯡꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯉꯥꯁꯤꯡꯗꯣ ꯁꯤꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯆꯥ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯊꯣꯡꯒꯥꯜꯗ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯌꯥꯝꯅ ꯍꯩꯅꯤꯡꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯖꯩ, ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯊꯕꯥꯇꯣꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯗꯨꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯍꯜꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯪꯉꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯒ ꯀꯔꯤ ꯇꯧꯔꯛꯂꯒꯦ? ꯊꯕꯥꯇꯣꯟ ꯋꯥꯗꯤ ꯉꯥꯡꯗ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯨꯡꯒꯣꯜꯗ ꯍꯦꯛ ꯌꯦꯡꯉꯤ꯫ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨ ꯃꯍꯥꯛꯁꯨ ꯎꯏ꯫ ꯉꯥ ꯑꯃꯠꯇ ꯌꯥꯎꯗꯦꯅ ꯁꯤꯗꯤ? ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯂꯨꯗ꯭ꯔꯕ꯭ꯔꯣ? ꯀꯗꯥꯏ ꯆꯠꯂꯨꯔꯦ ꯅꯪ? ꯊꯕꯥꯇꯣꯟꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯉꯥ ꯍꯨꯔꯥꯟꯕꯅ ꯅꯆꯥ ꯑꯩꯅ ꯊꯨꯝꯕ ꯂꯨ ꯂꯥꯡꯗꯣ ꯂꯣꯏꯅ ꯀꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥ? ꯍꯨꯔꯥꯟꯕꯗꯨꯅ ꯑꯆꯪꯕ ꯉꯥ ꯃꯈꯩ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨ ꯂꯥꯡꯗꯨꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯀꯦꯒꯦ ꯃꯆꯥ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯕꯨ ꯍꯨꯔꯥꯟꯒꯅꯤꯗꯣ ꯍꯥꯏꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯂꯨ ꯂꯥꯡ ꯑꯗꯨꯗ ꯑꯆꯪꯕ ꯉꯥ ꯈꯔꯗꯨ ꯌꯣꯟꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯅꯤꯅ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯃꯟꯗꯦꯗꯀꯣ꯫ ꯃꯆꯥꯅꯨꯄꯤꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯁꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯃꯣꯏꯁꯨ ꯍꯨꯔꯥꯟꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯃꯗ ꯑꯃꯨꯛ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤꯗ ꯑꯃꯨꯛ ꯇꯥꯕ ꯑꯣꯏꯔꯤꯒꯅꯤ꯫ ꯍꯨꯔꯥꯟꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯆꯥꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯏꯃꯥ,
ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯃꯆꯥꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯗ ꯈꯪꯈꯤꯁꯅꯨ ꯍꯥꯏꯁꯤꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯪꯅ ꯁꯥꯎꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯨꯔꯅꯨꯁꯦ ꯏꯃꯥꯅꯦ ꯉꯔꯥꯡꯒꯤ ꯉꯥꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯣꯜꯂꯨꯔꯒꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯋꯥꯈꯜꯁꯦ ꯈꯟꯖꯤꯜꯂꯒ ꯏꯊꯟꯇ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯅꯤ ꯏꯃꯥ ꯑꯗꯨꯝ ꯆꯠꯀꯦꯗ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦꯕ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯂꯩꯃꯍꯜꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯍꯦꯛ ꯆꯠꯂꯣ ꯑꯗꯣ ꯆꯥꯛꯇꯤ ꯈꯔ ꯆꯥꯈꯣ ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯆꯪꯂꯛꯑꯣꯀꯣ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯕꯥꯇꯣꯟ ꯉꯁꯤꯗꯤ ꯃꯥꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯥ ꯌꯣꯜꯂꯝꯃꯤ ꯇꯣꯝꯕꯤꯅ ꯍꯪꯉꯤ ꯊꯕꯥꯇꯣꯟ ꯅꯪꯅ ꯑꯣꯏꯅ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯗꯤ ꯅꯃꯥꯗꯤ ꯀꯩꯗꯧꯔꯦ ꯅꯃꯥꯗꯨꯕꯨ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦꯗ ꯏꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯁꯨꯝ ꯀꯥꯔꯒꯦꯅ ꯌꯥꯏꯗ ꯅꯃꯥꯅ ꯆꯥ ꯑꯃꯨꯛ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏꯅꯦ ꯊꯕꯥꯇꯣꯟ ꯅꯃꯥꯁꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯅꯪ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯍꯣꯏꯅꯦ ꯊꯕꯥꯇꯣꯟꯅ ꯉꯁꯤꯗꯤ ꯉꯥ ꯌꯣꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯈꯣꯝꯕꯒ ꯋꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯈꯣꯝꯕꯅ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯗꯨ ꯂꯥꯛꯍꯧꯏ ꯉꯥ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯥ ꯂꯩꯕ ꯆꯠꯂꯤꯁꯤ ꯍꯣꯏꯅꯦ ꯆꯠꯃꯤꯟꯅꯔꯕꯅꯤꯅ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕ ꯆꯥꯕꯗꯣ ꯑꯩ ꯌꯥꯎꯕ ꯇꯥꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯈꯤꯕ ꯑꯁꯤꯅꯕꯀꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡꯕꯨ ꯆꯥꯅꯤꯡꯗꯕ ꯃꯤ ꯀꯅꯥ ꯂꯩꯕꯒꯦ ꯆꯥꯅꯤꯡꯕ ꯇꯥꯕ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯈꯔ ꯍꯦꯟꯖꯤꯟꯕ ꯋꯥꯡꯂꯦꯟꯗꯨ ꯅꯣꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯌꯧꯔꯦ ꯉꯥ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯆꯪꯉꯤ ꯈꯣꯝꯕꯅ ꯉꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯉꯤ ꯉꯥ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯤ ꯃꯇꯥ ꯋꯥꯡꯂꯦꯟꯗ ꯑꯃꯨꯛ ꯍꯪꯉꯤ ꯏꯇꯥꯎ ꯉꯥꯁꯤꯕꯨ ꯀꯔꯝꯕ ꯑꯣꯏꯅ ꯂꯩꯒꯤꯁꯦ ꯍꯥꯏꯅꯣ ꯑꯩ ꯈꯪꯗꯦꯗ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯩꯌꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃ ꯈꯜꯂꯤ ꯁꯤꯒꯤ ꯄꯣꯔꯣꯝꯁꯦ ꯁꯤꯅꯕꯨ ꯃꯍꯥꯎꯔꯅꯤ ꯄꯣꯔꯣꯝꯁꯦ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯦ ꯋꯥꯡꯂꯦꯟ ꯅꯥꯀꯜꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯑꯗꯨꯗ ꯉꯥ ꯌꯣꯟꯐꯝ ꯄꯔꯦꯡ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯉꯥꯌꯣꯟꯐꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯥꯇꯣꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯏꯇꯥꯎ ꯑꯁꯤꯗ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯀꯔꯤ ꯂꯩꯔꯒꯦ ꯑꯁꯤꯗ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕ ꯃꯇꯥ ꯋꯥꯡꯂꯦꯟꯅ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯐꯠ ꯍꯦꯛ ꯌꯦꯡꯊꯣꯛꯏ ꯎꯔꯦ 14 ꯄꯥꯟꯕ ꯊꯥꯖꯗꯒꯤꯁꯨ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯊꯕꯥꯇꯣꯟꯅ ꯉꯥꯌꯣꯟꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯁꯤꯗꯤ ꯊꯕꯥꯇꯣꯟꯅꯤꯅ ꯑꯗꯨꯅꯤ ꯊꯕꯥꯇꯣꯟꯅꯤ ꯃꯥꯒꯤꯁꯤ ꯉꯥ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯉꯥꯁꯤ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯠꯂꯤ ꯉꯥ ꯌꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯣꯔꯣꯝ ꯍꯥꯏꯁꯤꯕꯨ ꯍꯟꯅ ꯐꯥꯎꯕ ꯈꯨꯝꯂꯝꯗ꯭ꯔꯦ ꯈꯣꯝꯕ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯄ꯭ꯔꯞ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯥꯡꯗ ꯃꯥ ꯂꯦꯞꯂꯨꯔꯦ ꯍꯦꯛꯇ ꯍꯥꯏ ꯊꯕꯥꯇꯣꯟ ꯅꯪꯗꯤ ꯉꯥꯒ ꯌꯣꯜꯂꯝꯂꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯊꯕꯥꯇꯣꯟ ꯈꯣꯝꯕꯒꯤ ꯃꯁꯛ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ ꯈꯣꯝꯕꯅ ꯑꯩꯁꯦ ꯉꯥ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯅꯪ ꯎꯕꯁꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ ꯑꯩꯒꯤ ꯉꯥꯁꯦ ꯅꯪꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦꯅ ꯀꯩ ꯉꯥꯅꯣ ꯅꯪꯒꯤꯁꯤꯕꯣ ꯌꯣꯜꯂꯤꯕ ꯉꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯕꯥꯇꯣꯟꯅ ꯈꯨꯝꯃꯤ ꯌꯣꯜꯂꯤꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯨ ꯈꯣꯝꯕꯅ ꯉꯥꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯁꯤꯒꯤ ꯄꯣꯔꯣꯝꯁꯤ ꯑꯆꯧꯕꯁꯦ ꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯑꯧ ꯌꯥꯅꯤ ꯃꯃꯜꯕꯨ ꯀꯌꯥꯅꯣ ꯃꯃꯜ ꯍꯥꯏ ꯃꯗꯨꯕꯨ ꯈꯣꯝꯕꯅ ꯄꯤ ꯉꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯠꯌꯦꯡꯗꯨꯅ ꯊꯕꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯊꯕꯥꯇꯣꯟ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯀꯝꯗꯧꯕ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯇꯥ ꯈꯣꯝꯕ ꯃꯐꯝꯁꯤ ꯀꯩꯊꯦꯜꯅꯤ ꯈꯔ ꯏꯀꯥꯏꯕ ꯈꯪꯕꯤꯌꯨ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯋꯥ ꯑꯃꯃꯨꯛ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯂꯣꯟꯅ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯉꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯅꯤ ꯊꯕꯥꯇꯣꯟꯅ ꯍꯥꯏꯖꯩ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯑꯩꯒꯤ ꯉꯥ ꯍꯨꯔꯥꯜꯂꯤꯁꯦ ꯃꯥꯅ ꯑꯣꯏꯔꯝꯕ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯊꯕꯥꯇꯣꯟ ꯃꯈꯥ ꯇꯥꯅ ꯉꯥ ꯌꯣꯜꯍꯧꯏ
ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯈꯔ ꯍꯦꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯝꯕ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯨꯃꯝ ꯃꯝꯈ꯭ꯔꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡꯅ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯇꯝꯅ ꯆꯠꯂꯤ꯫ ꯃꯃꯥꯡꯊꯛ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯛ ꯇꯧꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯈꯣꯡ ꯈꯣꯡꯀꯥꯞꯇꯨ ꯂꯥꯎꯔꯞ ꯂꯥꯎꯔꯞ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯈꯣꯝꯕ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯌꯧꯔꯗꯨꯅ ꯍꯤꯊꯥꯡꯐꯝꯗꯒꯤ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯂꯣꯛꯇꯥꯛ ꯏꯌꯥꯏ ꯇꯝꯅ ꯍꯤ ꯍꯣꯜꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯂꯨ ꯂꯥꯡ ꯊꯨꯝꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯍꯤ ꯍꯣꯜꯂꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯇꯣꯟꯒꯤ ꯂꯨ ꯂꯥꯡꯗ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗꯕ ꯃꯤꯅ ꯍꯨꯔꯥꯟꯈꯤꯕꯗꯨ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯣꯝꯕꯅꯅꯤ꯫ ꯈꯣꯝꯕ ꯊꯕꯥꯇꯣꯟꯒꯤ ꯉꯥ ꯑꯗꯨ ꯄꯥꯝꯗꯨꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯊꯕꯥꯇꯣꯟꯅ ꯌꯥꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯖꯩ꯫ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯪ ꯋꯥꯖꯧꯕ꯫ ꯅꯕꯨꯡꯉꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯪꯇꯅꯗꯤ ꯉꯝꯍꯜꯂꯣꯏꯀꯣ ꯊꯕꯥꯇꯣꯟ ꯏꯕꯦꯝꯃ꯫ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯟꯕꯅ ꯂꯨ ꯂꯥꯡ ꯊꯨꯝꯕ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯅꯥꯃꯠꯇ ꯍꯧꯒꯠꯅꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯗꯒꯤ ꯈꯔ ꯊꯩꯊꯔꯕ ꯃꯇꯝꯅꯤ꯫ ꯈꯣꯝꯕꯅ ꯍꯤ ꯍꯣꯟꯖꯤꯜꯂꯤ꯫ ꯊꯨꯝꯂꯤꯕ ꯂꯨ ꯑꯗꯨ ꯊꯥꯡꯒꯠꯂꯤ꯫ ꯃꯗꯨꯗ ꯌꯥꯎꯔꯝꯕ ꯉꯥꯁꯤꯡꯗꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯊꯧꯁꯨ ꯅꯠꯇꯅ ꯃꯊꯧ ꯑꯃꯗꯧꯅ ꯃꯍꯥꯛ ꯊꯑꯣꯏꯅ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯤ꯫ ꯃꯥꯒꯤ ꯂꯨꯁꯦ ꯉꯥꯕꯨ ꯐꯅ ꯌꯥꯝꯅ ꯆꯪꯂꯤ꯫ ꯉꯔꯥꯡꯁꯨ ꯐꯅ ꯌꯥꯝꯅ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯍꯩꯗꯣꯛꯂꯤꯁꯦ ꯄꯥꯗꯤ ꯄꯥꯝꯃꯨꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯌꯦꯡꯒꯦꯕ ꯊꯕꯥꯇꯣꯟ, ꯅꯪ ꯉꯥ ꯌꯣꯟꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯂꯨꯗ ꯆꯪꯂꯝꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯂꯥꯡꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯗꯨꯗ ꯆꯪꯂꯝꯕ ꯉꯥꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯈꯥꯗ ꯂꯣꯏꯅ ꯑꯃꯨꯛ ꯊꯥꯗꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯗꯤ ꯐꯔꯦꯗꯅ, ꯑꯆꯪꯕ ꯉꯥ ꯃꯈꯩ ꯑꯩꯅ ꯏꯁꯤꯡꯗ ꯂꯣꯏꯅꯃꯛ ꯊꯥꯗꯔꯤꯕ꯫ ꯅꯪ ꯍꯣꯔꯦꯟ ꯉꯥ ꯌꯥꯝꯅ ꯐꯥꯗꯧꯔꯤꯀꯣ ꯅꯪ꯫ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯈꯣꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯀꯥꯏꯔꯦꯟ ꯌꯦꯟꯈꯣꯡ ꯃꯥꯁꯨ ꯈꯣꯡꯂꯛꯂꯤ꯫ ꯂꯥꯏꯔꯦꯟ ꯂꯥꯕ ꯃꯥꯁꯨ ꯌꯥꯎꯋꯣꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯍꯧ ꯉꯟꯕꯤ ꯊꯕꯥꯇꯣꯟ ꯃꯍꯥꯛ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯄꯥꯠꯇ ꯉꯥ ꯀꯥꯏꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯂꯩꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯃꯃꯥꯗ ꯄꯥꯠꯇ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯆꯠꯄ ꯑꯁꯤ ꯃꯍꯥꯛ ꯍꯩꯅꯔꯤ꯫ ꯑꯀꯤꯕ ꯀꯌా ꯐꯥꯎꯔꯁꯨ ꯂꯣꯏꯅ ꯇꯨꯡꯑꯣꯏꯅꯔꯤ꯫ ꯊꯕꯥꯇꯣꯟ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯐꯨꯝꯗꯤ ꯑꯗꯣꯝꯗ ꯍꯣꯟꯕ ꯍꯧꯏ꯫ ꯃꯥꯅ ꯂꯨ ꯂꯥꯡ ꯊꯨꯝꯕ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯂꯨꯗꯨ ꯀꯥꯏꯒꯦꯅ ꯊꯥꯡꯒꯠꯂꯨꯕ ꯃꯇꯝꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯂꯨꯗ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯇꯣꯟ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯂꯨꯁꯦ ꯍꯨꯔꯥꯟꯕꯅ ꯀꯥꯏꯊꯣꯛꯂꯝꯂꯕ꯭ꯔꯥ? ꯀꯌꯥꯗ ꯍꯨꯔꯥꯟꯕ ꯍꯩꯈ꯭ꯔꯕ ꯍꯨꯔꯥꯟꯕꯅ ꯌꯦꯡꯉꯨꯅꯦ꯫ ꯅꯣꯡꯃꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯃꯛ ꯑꯩꯒꯤ ꯂꯨꯗꯒꯤ ꯃꯥꯅ ꯉꯥ ꯀꯥꯏꯊꯣꯛꯂꯕ? ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯨꯗꯨ ꯑꯃꯨꯛ ꯊꯨꯝꯂꯝꯗꯨꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯤ ꯍꯣꯜꯂꯤ꯫ ꯃꯗꯨꯗ ꯊꯨꯝꯕ ꯂꯨ ꯑꯗꯨꯁꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯁꯤꯃꯁꯨ ꯀꯥꯏꯊꯣꯛꯂꯝꯂꯕ? ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯉꯥ ꯑꯃꯠꯇ ꯐꯥꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯉꯔꯥꯡꯁꯨ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯏꯃꯥ ꯏꯆꯥ ꯑꯅꯤꯕꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯗ꯭ꯔꯅꯦ? ꯃꯥꯅ ꯊꯥꯛꯄ ꯂꯥꯡ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯉꯥ ꯑꯃꯠꯇ ꯊꯨꯔꯝꯗ꯭ꯔꯦ꯫ ꯍꯦ ꯏꯕꯨꯙꯧ ꯅꯪꯅ ꯉꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯃꯨꯛ ꯇꯕꯤꯕꯤꯌꯨꯕ꯫ ꯊꯃꯣꯏ ꯁꯣꯛꯅ ꯃꯍꯥꯛꯅ ꯍꯥꯏꯖꯩ꯫ ꯈꯟꯖꯤꯜꯂꯨꯔꯒ ꯊꯕꯥꯇꯣꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯍꯥꯛ ꯀꯞꯆꯔꯤ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕꯁꯨ ꯀꯌꯥ ꯑꯃ ꯐꯥꯎꯏ꯫ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯅꯥꯗꯕꯨ ꯇꯥꯏꯅꯔꯨꯅꯤ? ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛ ꯀꯞꯂꯤ ꯃꯍꯥꯛ ꯍꯤ ꯍꯣꯟꯗꯣꯔꯛꯏ꯫ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗꯅꯤ ꯈꯣꯝꯕ ꯐꯠ ꯑꯃꯨꯛ ꯂꯥꯛꯏ꯫ ꯊꯕꯥꯇꯣꯟꯕꯨ ꯎꯔꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏ, ꯊꯕꯥꯇꯣꯟ, ꯅꯪ ꯉꯥ ꯐꯥꯔꯨꯏꯔꯣ? ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯛꯀꯦ ꯅꯪꯕꯣ? ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯅꯦ꯫ ꯊꯕꯥꯇꯣꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯈꯣꯝꯕꯅ ꯑꯃꯨꯛ,
Kaino Thabaton? Mina wa hanglaga karisu khumdribadabo. Nga kayam pharake haibane. Nga gamta pharakte. Karige? Pachida nga huranba mi ama leiri. Mana ngarangsu ngasisu aigi lulang loina kaithoklamle. Nga mata changlamdre. Kanano ne? Hawjikpu nga huraliba misaksiba. Thabaton wa makha tada chatke tawi. Khombana amukka. Amta ngaikhuda Thabaton nangba. Kari wali ke ta khomba. Nangi nga huranba mida. Ai phangnaba koi thibigeba. Ado nang aingonda yaroba. Madugi oidi thibidrasu yarani. Asi haiduna khombana haiba wa tadana mahak makhong thuna thangduna mayum tamna chatkirami. Khomba Thabatongi matawadabu yengduna nokphet tawjahowi. Hey Thabaton. Nangi nga huranba misakto ainine. Aina haiba wa yadradi huran taba. Noktuna lehawi mahak. Thabaton mayum yauri. Mathwa yamna nungaitana mahak mayumda changi. Lay mahal na machagi matawdo ubada hangi. Imagi Thabaton, nangbu kaidawrage. Thabaton na mamada pau pumba tammi. Pau adu tarubada lay mahal masu sauningba phawri. Karamba huranba no madubo. Nimit khudingi nga huranba sibu karino. Magi se lairaba ima icha anigi mafamda thawaina tawgyawna tawba soidana oirigani. Ima ayamna sauninge. Imagi bema lairabagi mapokse onthokna tolidako. Mama macha anido mafam khangda punna kapminaduna lay. Matamdo sum haujinki. Ahingi matam masu tapna haujinkhri. Matam sida khomba ngasisu amuk Thabatongi nga kaiba mahak mayumdagi thoklai. Lairiba hidu honduna mahak chatli. Akoiba aduda koyengengi. Mamga mambaga kanasu layba udi. Masada akiba karisu laytana mahak hi holi. Asum honbana lulang thumba phumdi mapadu yaurakle. Hi adu phumdi dugi nakto honjenduna khami. Aduga lairiba lu adu kaiga haina makhut hek thenjinbaga. Nakalda lairiba phumdi adomdagi nupi amagi khonjelda asumna hairi. Takhomba aina nang oiramlani haise adum khanglabani. Ahing nongyay asida migi lulang na changba ngabu adumna haidokpa hungnadeda. Khonjela si tabada pakthaduna lairamba khomba mamaidu sat nakalda laithoi. Tarakliba nupigi khonjelduda mahak ingak ngakpa ama phawi. Hanna yenglubada nakalgi phumdi mathakta Thabatona leptuna lairibadu ui. Thabatonbu ubada mahak haugalai. Aduga makholdu iphai phaina. Thabaton. Ai sum sida khong hamsirana. Takhomba ai loina khangba jani. Ainadi aigi lulangda nga changlamdi. Mina huran khre hairaga madudi takhomba nang oiramlaboy. Aina natida Thabaton. Ai loina khangba jani. Thabaton makholdu inaw nauthana. Aina yade haibagi adumna tawba kanana hunabagi. Lairaba ima ichadi karibu chaduna hingani. Takhomba nang yamna phatte. Nang nati sungya yabidi. Aduda isu tawpham ama khangdraba. Aduda adum nupigi thamoyni khangbidrabo. Lamlanba pakhang amana nungsi hekta hairaga. Karamna hoi haini hekta yaruni. Adudi nangi se Thabaton aibo. Thabaton nokphet tawi. Khomba magi hidu Thabatona lairiba phumdi du tamna honjilli. Hanna yenglubada mikup amagi mamangda phumdi mathakta leptuna lehoba Thabaton du lairamdre. Swai mangkri khomba inganga I. Thabaton nangbu gadai lege. Khomba isinga tuda mahak loktak patki iyaida heloi ognari. Nupi adu Thabaton natte heloini. Khomba magi masadu karino matawri. Apunaba amana pubagumna tawri. Hidu honduna mahak hithangpam tamna lai. Khomba mahak masadu tarang amada tawduna mayum tamna chatli. Amuk sukarigino khangda mahak mathanda nokphet tawjay. Machilladuda murum susoli. Onthokpa phibam amada mahak lairi. Ngaihaki matungni khombagi mama chaibi machanupagi oiriba matawaduda pakhatpa ama phauduna kharai khangdana koichen chelli. Maiba maibi kauduna lai khurum halli. Adubu phabagi mami lairamde. Khomba ahingda heloi thengnarubana masadu
Nongma nongmagi karinoma sum tauraklammi. Lai kaya khurumlasu pharamde. Somdana mama macha anidi hanagi punchida leiba haure. Thabatona ayuk nganna hauduna pata nga phaba kumle. Mana pharakpa ngabo leing mahalna kaithelda puduna amuk yole. Nongmagi numit amani. Thabaton magi mata ibema kusumga makhoi ani wari ama sanari. Kusum na hai. Mado heloi ongnabani hainayi. Katlak tumpeli. Mana hujik leiriba phibam atuda mapunchi chuppage adum leiba oirasanu. Adudi nang suhen mantra. Ma ingonda yamna ushitabani. Aigi nga huranba adusu ma soidana oiramgani. Madu phana oidunasu aidi nungde nungaite. Khombana wakhal choiba amagumna laikhibana Thabatonda amuk hanna yetladre. Thabaton magi maphamda kana amattana yetladrabada mahak nungaina leijarami.